ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯍꯥꯏꯔꯣ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯃꯌꯥꯝ ꯑꯩꯒ ꯄꯥꯎꯒꯁꯦ ꯈꯪꯕ꯭ꯔꯥ ꯍꯧꯖꯤꯛꯅꯦ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯃꯣꯔꯣꯛ ꯍꯦꯛꯄ ꯃꯣꯔꯣꯛ ꯍꯦꯛꯄ ꯂꯥꯛꯏꯕ ꯄꯥꯎꯅ ꯍꯦꯛꯇꯣꯏꯕ ꯑꯩꯅ ꯚꯤꯗꯤꯑꯣ ꯂꯧꯗꯣꯏꯕ ꯑꯗꯩꯗꯤ ꯄꯥꯎꯅ ꯊꯥꯕ ꯄꯣꯠꯆꯩ ꯃꯌꯥꯝꯁꯦ ꯈꯔ ꯌꯦꯡꯍꯜꯂꯛꯀꯦꯕꯀꯣ ꯄꯥꯔꯦ ꯃꯌꯥꯝ ꯍꯧꯔꯦ ꯅꯠꯇ꯭ꯔ ꯄꯥꯕꯨꯡ ꯌꯦꯡꯉꯣ ꯄꯥꯕꯨꯡ ꯂꯥꯛꯑꯣ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯍꯦꯛꯎꯔꯁꯤ ꯅꯍꯥꯟ ꯄꯥꯕꯨꯡꯅꯦ ꯈꯔ ꯍꯦꯛꯇꯠꯂꯝꯃꯦꯕꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯀꯥꯞꯍꯧꯗꯗꯅ ꯁꯥꯎꯕꯗ ꯑꯩꯅꯅꯦ ꯂꯨꯄꯥ 500 ꯁꯦꯠꯂꯤ ꯀꯣ ꯀꯌꯥ ꯁꯦꯠꯂꯤꯕ kaya sili no? Sama sili morok aku mari hekto ambagi. Sama set pani igadan. Morok taru ki maman lupa sama set pani aina igadan na bako. Jadi amuk finally video laura ka tawrani. Sikang deh. Kasi lau yam thai baba hekta na silaw. Kami siya nong magi chawkalai. Tuh, sila suma pan mayam tame. Mapan mayam chai ne pabong. Ang kapalak tuh mane mathaki parche. Si jom lau nong pale. Si makada nahan ni pajaba si nukai tat lamel jeng ngak sangang ba. Ekta yung ni. As si di ne nga ka hapo si yam na amet pida. Nga hap chala haute. Mai nga ta wena taw si ko. Pabong na hekadori lama phangdaba tawdana. Wah. Wah. Ani mak hektat le Wah. Ha. Oi hekto ko fatte. Matom da palhalame ama khak swaida. Atai di sida he lupa kun helani natra. Lupa kun helani pai yeng ya. Pabung ni pabung. Chi kha that pa loi re ba ko se morok ki padane hek padi loi re. Aduga masini maton ba mung he ani. Maton thada lingai pai ne. Pani wa magi haw ni mase. Oi. Au thajala di. Oi. Wat te natra. Yadra. Yani. Soy ba tuan je khatang hek pa yai na soy de. Asi nung sa pa ni na chamba cha chen. Met pi amaga. Asam ba amet pini se umoka. Enoga. Umoroka. Mayang maga. Mayang maton ga. Na ba bung na. Aku ni se khongdum jiwo. Padana. Sayet na ga san khongdum di. Kano du tani na mahai du tani na mana do ri kha chabi ra lo. Amna thaba ni. Awale tu khongdum ga uri ga. Sina uri ni. Amatang hingma uri se ahumlak thab. Kai hai ba? Ahumlak thab da pami ga hinge. Ahumlak thab da pambi am hinge. Sida su kai no myam thaga lai paung na. Thab na loi se nong mangkha ne ko kanam jabi de mama na se har yaw de ne sing leiba oi bani na. Adna pose chaw ngam de. Ma'am ado hujik ngari se khara ngau thore aduga hujik heklepa morok se asidage ina amakhak lawre ba ado ngari se khara likhalle nei nga atai ka hapre da amtang mage aseng manam je jang cha ge na ne khitang am thadarage mathi yam ya khan labi da na morok se hujik amuk hai torage kupna ne choraga asaba se longning ba kyam sa ge do yin ba ko Hangning jine ka tau thara ge du. Manam di ba laitre. Hangning na tau ba phai phatte ka khang de. Tau re laitre. Hele re ma ton de. Khut na hekta. Phojal lage. Do Mèo giống nè. Wow, họ nè. Padak sầu đấy. Sina quay cái cam suy nè.
ꯈꯥꯃꯦꯟꯒ ꯈꯥꯃꯦꯟ ꯑꯆꯧꯕꯤꯗꯣ ꯑꯗꯨꯒꯅꯦ ꯇꯣꯃꯦꯇꯣꯒ ꯑꯗꯩ ꯁ꯭ꯀ꯭ꯋꯥꯁꯀ ꯉꯥ ꯑꯌꯥꯏꯕ ꯊꯛꯆꯜꯂꯒꯅꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯃ ꯃꯊꯛꯇ ꯈꯔ ꯇꯥꯎꯍꯜꯂꯦꯗꯣ ꯑꯗꯨꯒꯁꯦ ꯐꯗꯛ ꯑꯣꯠꯈꯥꯏꯔ ꯌꯦꯡꯍꯜꯂꯛꯀꯦ ꯑꯃꯨꯛ ꯑꯁ ꯍꯥꯎꯗꯣꯔꯦ ꯐꯗꯤꯒꯣꯝꯒꯗꯣ ꯊꯥꯛꯆꯜꯂꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯃꯅꯝꯒꯁꯦ ꯂꯣꯏꯒꯗꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯐꯗꯤꯒꯣꯝ ꯑꯃꯗꯤ ꯂꯩꯇꯦ ꯌꯥꯔꯅꯤ ꯐꯗꯛ ꯁꯧꯔꯦ ꯌꯥꯔꯦ ꯁꯤꯅ ꯑꯩꯈꯣꯏ ꯁꯠꯄꯤꯒꯤ ꯍꯦꯟꯖꯥꯡꯅꯤ ꯃꯥꯏꯅ ꯉꯥ ꯊꯣꯡꯕ ꯃꯇꯣꯝ ꯊꯣꯡꯖꯔꯤꯅꯤꯁꯦ ꯁꯪꯒꯣꯝꯒ ꯍꯥꯞꯄꯤꯕꯣ ꯃꯥꯏꯁꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯏ ꯀꯥꯡꯁꯣꯏ ꯆꯥꯅꯤ ꯃꯥꯅ ꯁꯤ ꯆꯥꯗꯣꯏꯅꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯅꯨꯡꯁꯥꯁꯦ ꯌꯥꯝ ꯁꯥꯕꯅꯤꯅꯅꯦ ꯈꯪꯕ꯭ꯔꯥ ꯀꯣꯟ ꯂꯤꯛꯁꯦ ꯐꯧꯗꯣꯛꯁꯦꯅ ꯑꯩꯈꯣꯏꯅ ꯐꯧꯗꯣꯛꯏꯅꯦꯕꯀꯣ ꯑꯁꯤ ꯇꯥꯁꯟ ꯈꯣꯝꯖꯟ ꯂꯣꯏꯔꯒ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯅꯔꯦ ꯑꯗꯨꯒ ꯆꯨ ꯆꯥꯅꯤꯡꯉꯦꯅꯅꯦ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯤꯡꯗ ꯆꯨ ꯂꯩꯌꯦꯕꯀꯣ ꯑꯗꯨꯗꯣ ꯃꯃꯥꯅ ꯌꯥꯜꯂꯨꯔꯦ ꯑꯗꯨꯒ ꯗꯗꯧꯗꯤ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒ ꯆꯥꯕ ꯄꯥꯝꯃꯤ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯆꯠꯂꯨꯔꯦ ꯃꯃꯥ ꯂꯩꯔꯛꯏꯅꯤ ꯉꯥꯁꯦ ꯑꯗꯣ ꯁꯤꯅꯅꯦ ꯃꯤꯔꯒꯥ ꯈꯥꯔꯤꯁ ꯃꯆꯥꯗꯨꯅꯦꯕꯀꯣ ꯑꯁꯤ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯁꯤ ꯃꯆꯥꯁꯤꯡꯁꯤꯅꯅꯦ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤ ꯃꯄꯨꯝ ꯑꯣꯏꯅ ꯗꯥꯏꯔꯦꯛ ꯌꯥꯏꯗꯣꯏꯅꯦꯕꯀꯣ ꯑꯩꯅ ꯃꯕꯨꯛꯁꯤꯡꯁꯦ ꯇꯨ ꯁꯨꯃꯥꯏꯅꯅꯦ ꯃꯌꯥꯏꯁꯦ ꯐꯖꯅ ꯀꯛꯊꯠꯂꯒ ꯃꯥꯒꯤ ꯃꯅꯨꯡꯒꯤ ꯐꯠꯇꯕꯁꯤꯡꯗꯣ ꯂꯣꯏ ꯂꯧꯊꯣꯛꯈ꯭ꯔꯦꯗꯅꯀꯣ ꯑꯗꯨꯒ ꯃꯀꯨ ꯀꯩꯌꯣ ꯂꯣꯏ ꯌꯥꯏꯗꯣꯏꯅꯦꯕ ꯄꯨꯟꯅ ꯑꯗꯣ ꯊꯨꯝ ꯈꯔ ꯊꯥꯛꯆꯜꯂꯦ ꯁꯤꯗ ꯑꯗꯨꯒ ꯊꯥꯎꯁꯦ ꯈꯤꯇꯪ ꯑꯃꯈꯛ ꯍꯥꯞꯄꯅꯤꯗꯅꯀꯣ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯄꯛꯁꯟꯅꯗꯅꯕꯅꯦ ꯑꯗꯨꯒ ꯇꯋꯥ ꯑꯁꯥꯕꯁꯦ ꯇꯧꯔꯒ ꯑꯗꯨꯝ ꯃꯊꯪ ꯅꯥꯏꯅ ꯑꯗꯨꯝ ꯊꯥꯗꯕꯗ ꯃꯥꯗꯤ ꯌꯥꯡꯅ ꯃꯨꯟꯈ꯭ꯔꯖꯥꯠꯅꯤ ꯈꯪꯉꯕ ꯃꯌꯥꯝ ꯑꯗꯣ ꯃꯩꯗ ꯁꯨꯝ ꯎꯏ ꯂꯥꯎꯒꯩ ꯌꯥꯏꯗꯣꯏ ꯅꯠꯇꯦꯕ ꯍꯥꯏꯕꯗꯤ ꯃꯥꯒꯤ ꯅꯞꯁꯟꯅꯔꯛꯇꯕꯒꯤ ꯆꯥꯡꯗꯣ ꯑꯗꯨꯋꯥꯏꯐꯥꯎ ꯐꯖꯅ ꯑꯗꯨꯝ ꯃꯅꯤꯡ ꯃꯃꯥꯡ ꯐꯖꯅ tawra ꯌꯥꯏꯕꯤꯔꯅꯤꯗꯅꯀꯣ ꯑꯗꯨꯒꯅꯦ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯊꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯝ ꯀꯟ ꯂꯥꯎꯕꯅꯦꯕ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯒ꯭ꯌꯥꯁ ꯇꯤꯡꯗ꯭ꯔꯥ ꯀꯥꯏꯅ ꯍꯥꯏ ꯒ꯭ꯌꯥꯁꯀ ꯇꯤꯡꯗꯦ ꯑꯝꯇ ꯉꯥꯏꯍꯥꯛꯇꯪꯗ ꯑꯗꯨꯝ ꯌꯥꯒꯦꯕꯀꯣ ꯑꯗꯣ ꯌꯥꯏꯕꯁꯦ ꯍꯥꯏꯐꯦꯠ ꯌꯥꯝ ꯂꯣꯏꯁꯜꯂꯛꯑꯦ ꯃꯌꯥꯝ ꯌꯦꯡꯉꯨꯅꯦ ꯇꯨ ꯆꯤ ꯇꯧꯔꯒ ꯃꯥꯏ ꯃꯍꯤ ꯀꯪꯕꯀꯗꯣ ꯂꯣꯏꯔꯒꯅꯦ ꯑꯗꯨꯝ ꯅꯦꯛꯁꯇ ꯑꯗꯨꯝ ꯌꯥꯗ꯭ꯔꯣꯝꯅꯤ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯈꯣꯏꯅ ꯃꯇꯨꯝ ꯇꯥꯎꯕꯗꯨꯅꯦꯕꯀꯣ ꯃꯇꯨꯝ ꯇꯥꯎꯕꯁꯤꯁꯨ ꯊꯥꯎ ꯃꯌꯥꯝ ꯍꯥꯞꯆꯤꯟꯗꯦ ꯊꯥꯎ ꯌꯥꯝ ꯆꯥꯕ ꯇꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯌꯥꯝꯕꯅ ꯉꯥꯁꯦ ꯌꯥꯏꯔꯒ ꯆꯥꯔꯦ ꯑꯗꯨ ꯁꯤꯗ ꯉꯥꯁꯦ ꯌꯥꯏꯕ ꯂꯣꯏꯁꯜꯂꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯄꯨꯝꯅꯃꯛ ꯌꯥꯏꯕ ꯂꯣꯏꯕꯗꯣ ꯑꯗꯨ ꯂꯣꯏꯔꯒ ꯁꯦꯀꯦꯟ ꯕꯦꯠꯁꯨ ꯌꯥꯏꯕ ꯂꯣꯏꯔꯒꯅꯦ ꯑꯩꯅ ꯑꯗꯨꯝ ꯄꯨꯟꯅ ꯁꯨꯃꯥꯏꯅ ꯃꯊꯛꯇ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯃꯤꯅꯤꯠ 5-10 ꯑꯃ ꯊꯝꯃꯦꯕꯀꯣ ꯑꯗꯨꯒ ꯑꯗꯨꯝ ꯐ꯭ꯔꯤꯖ ꯃꯅꯨꯡꯗ ꯍꯥꯞꯆꯟꯈꯤꯕ ꯑꯗꯣ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤꯅꯦ ꯑꯩꯈꯣꯏ ꯅꯨꯡꯗꯥꯡꯗ ꯎꯁꯣꯏ ꯀꯥꯡꯁꯨ ꯑꯃ ꯆꯥꯁꯤ ꯍꯥꯏꯅ ꯇꯧꯔꯤꯅꯦꯕꯀꯣ ꯑꯗꯣ ꯎꯁꯣꯏ ꯀꯥꯡꯁꯨꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯃꯈꯛꯇ ꯌꯦꯡꯉꯦ ꯈꯥꯡꯗ ꯐꯖꯅ ꯍꯥꯟꯅ ꯉꯧꯊꯣꯛꯑꯦꯕꯀꯣ ꯍꯥꯏꯕꯗꯤ ꯐꯨꯠ ꯂꯣꯏꯔꯒꯅꯤꯀꯣ ꯀꯨꯀꯔꯗ ꯐꯖꯅ ꯀꯥꯝꯊꯣꯛꯄ ꯂꯣꯏꯔꯦ ꯍꯥꯏ ꯀꯥꯟꯗꯨꯗ ꯈꯥꯡ ꯑꯁꯥꯕꯗ ꯉꯧꯊꯣꯛꯑꯦꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯣꯔꯣꯛ ꯃꯆꯜꯁꯤꯡꯗꯨ ꯇꯧꯔꯒ ꯑꯩ ꯃꯦꯠꯄ ꯍꯧꯗꯣꯏꯅꯤ ꯁꯤꯅ ꯃꯌꯥꯡꯕꯅꯦꯕꯀோ ꯑꯗꯣ ꯁꯤ ꯈꯥꯡꯗ ꯉꯧꯊꯣꯛꯄ ꯂꯣꯏꯔꯕ ꯀꯩꯅꯣꯁꯦ ꯎꯁꯣꯏꯁꯦ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯐ꯭ꯔꯥ ꯂꯥꯎꯅꯕꯒꯤ ꯑꯁꯤꯒ ꯇꯧꯔꯒ ꯍꯧꯖꯤꯛ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯃꯦꯠꯂꯅꯤ ꯑꯗꯨꯒ ꯑꯦꯛꯆꯨअली ꯑꯩꯈꯣꯏꯅ ꯍꯋꯥꯏ ꯃꯪꯒꯟꯗꯣ ꯍꯥꯞꯇꯣꯏꯅꯦꯕꯀꯣ ꯃꯣꯇꯣꯔꯗꯣ ꯐꯨꯠꯇꯣꯛꯄꯗ ꯑꯗꯣ ꯑꯩꯈꯣꯏ ꯂꯩꯇꯕꯅꯤꯅ ꯁꯤ ꯀꯥꯡꯇꯛꯁꯦ ꯇꯧꯔꯦ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯒꯤꯗꯤ ꯎꯁꯣꯏ ꯀꯥꯡꯁꯨꯁꯦ ꯁꯤꯅ ꯑꯔꯣꯏꯕ ꯇꯥꯈ꯭ꯔꯦ ꯁꯤ ꯃꯇꯨꯡꯗ ꯎꯁꯣꯏ ꯑꯇꯩ ꯐꯪꯗ꯭ꯔꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯤ ꯁꯤꯅ ꯑꯆꯝꯕ ꯑꯃ ꯇꯧꯔꯒꯅꯦ ꯁꯤꯒꯤ ꯉꯥꯔꯤꯁꯦ ꯈꯪꯕ꯭ꯔꯥ ꯃꯌꯥꯝ ꯃꯥꯔꯆ ꯄꯔꯥꯗ ꯀꯩꯅꯣ ꯇꯧꯕꯅꯤ ꯐꯥꯕꯅꯤ ꯑꯗꯣ ꯏꯆꯦ ꯕꯖꯟꯇꯤꯅ ꯑꯩꯈꯣꯏꯗ ꯄꯤꯖꯔꯛꯄꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯤ ꯃꯕꯨꯛꯁꯦ ꯐꯖꯅ ꯃꯦꯠꯊꯣꯛꯑꯒꯅꯦ ꯅꯨꯡꯁꯥꯗ ꯐꯧꯗꯣꯛꯄ ꯈꯪꯕ꯭ꯔꯥ ꯑꯗꯣ ꯃꯃꯥꯡ ꯊꯥꯁꯦ ꯑꯩꯅ ꯏꯆꯦꯗ ꯈꯤꯇꯪ ꯂꯩꯒꯦ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯑꯗꯩ ꯈꯨꯗꯣꯡ ꯆꯥꯗꯗꯅ ꯈꯔ ꯂꯩꯍꯧꯗ꯭ꯔꯦ ꯑꯗꯣ ꯍꯟꯗꯛ ꯊꯥꯗꯤ ꯂꯩꯗꯣꯏꯅꯤ ꯑꯩ ꯏꯆꯦꯗꯒꯤ ꯑꯗꯣ ꯁꯤꯕꯨꯗꯤ ꯏꯆꯦꯅ ꯄꯤꯖꯔꯛꯄꯅꯦꯕꯀꯣ ꯄꯩꯁꯥꯒ ꯑꯝꯇ ꯂꯧ ꯍꯥꯏ ꯌꯥꯗꯦ ꯑꯗꯣ ꯉꯁꯤꯒꯤ ꯎꯁꯣꯏ ꯀꯥꯡꯁꯨꯁꯤꯗꯤ ꯉꯥꯔꯤ ꯁꯤꯃꯒ ꯇꯧꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ